Mayai khudingi akoi khunja asigi oiba khunja mifam haina ama singlup ama khak leijabani khunja mifam ase akoi phambalo ra matungda ngasi ase akoi khunja mifam gi side tagi akoi hanan su mayamna khangbira ba akoi Thokchom Luxmi devi hoigi manungi laita lairagi yuji semga chagaliba yum masida mateng oina bai damakta khunja mifam gi side tagi angamba mateng khara tawjaba lakchabani masida makhata na chu khunja mifamna khungang asida leiriba Khangabok village asih leiriba tungan tungma leita lairaida amadi tungan ba olapa singa da mateng pangduna lakli makhata na chu huji khunja mifam gi side tagi makhata na chu pangjaki gani aduna kanagumi khunja asida leibir mipum khudingna khunja mifam ekona kopjeri bisinglo Mayai khudingi ibudau sangle ibudau gi sangaida lakpiduna arai leita khudimak ta thok ta sin tawnarga Khangabok village asida leibir mipum khudimak chakhutminaba leita lairana leibir khudimak chi kokthokpa ngamnabi damak ta khoi masen punsillaga Mayai mifam haina chu kauriba khunja mifamna asida lakpiraga aikona ngasi mateng pangbu lakchari basigumna kanagumbi singi leita laira leiragasu khunja mifamda laklaga aikoi khangan biro makhatan khunja mifam gi side te chu ngam mateng pangthage